Isa na COVID naraknabasu mi amadada sandokloy natraga anaba mi amadage COVID longnadana bohonagani haiba firepta punna leplaba matamdata COVID laiset thingba ngamgani haina langthabal ACG MLA Karam Shyamna phongdokkhrai waphamasi Community Health Center Kawana Manipur Rural Health Mission gi makhada Lilong chajingda leiba lai haraufam community hall na pangthokpa vaccine kapthokpa gi thoromga mari lenena thadorpa video amada phongdokhibani Lakliba June ani fawbagi manungda Imphal West Dishina thasigi tareta awang semaida leiba Nilapadma Higher Secondary School da Community Home Isolation Center ama hangdonaba order thokiba leibasu hojik fawba hangdana leibagi matangda yaningda phongdokhrai COVID-19 Management Committee ki Chairman su oiriba Kendra sigi MLA Haikam Dingobu Kendra sigi miyamna boycott tawrgani hainangasi awang semaida leiba tuan ba CSO amadi awang semaida leiba apex body ama oiriba awang semai Scheduled Caste Development Committee ASSCD sigi oiba mipamamana warep lawkhrai Uripok ACG oina haukiba chahida lakiba ahanba COVID web da chengi wathok thokiba kumsi saisu loiba naidrei Uripok ACG Ward Number 6 ki manung sana leiba Naurem Thong Takhelambam Leikaida Myo Yamada 10 kg ahum khak pi haibigi wahauda ezen amadi cheng loba lakpa singi marakta chawna ungkhana ba thokrai hana cheng lokraba myo singnasu magi cheng sing lojera roi haina ejen singda pishen ki ejen singi fajada ba wahi wata da cheng loba lakpa myo sing mai hauna sangno badagi chinda pawdana bagi thodok thokduna nakalani gi marakta chawna ungkhana ki Maira Paibi Numit Observation Committee na sinduna kunumdoirak suba Maira Paibi Numit pangthoktuna hojik COVID ke ani suba web asina asoba chaithing piriba sida mateng oina ba amadi anaba singna sijina na bangase Chief Minister N Birenda D type oxygen cylinder ahum khosina krai Chief Minister Secretariat pangthokpa cylinder khosina baduda Observation Committee ke convener L Memso biyauna member ke asu sarugya ke BJP na lusingba NDA lengakna chahi taret shasan torokpa mapung pharakpa galunena pangthokpa Sevahi Sangathan gi manungsana India gi oina blood unit lesing yangkai pinaba party gi president apirakpa yathangi matungina ngasidagi hogduna June gi ahum phawba EP gi thabak haukhrai ahan bigi oina BJP OBC Morcha amadi Kisan Morcha na sinduna Rims ki blood bank ta blood donation camp ama pangthokduna chaurangna E unit taramangarom ahan bigi oina pikhi Churachandpur Police na CBI officer sarambamyo ema farbamyo adudi Thangboy chahi kuntranipan apokpa Chongthang Haukev Churachandpur district ke Gamnongjang village tagini mahak masana masabu Central Bureau of Investigation ke additional SP investigation saduna leramani hairi maki mawng matawadu da chingnaduna COVID-19 village task force na Pearson Munda fajinduna thamlamani Saliva thasigi kuntaret ki numidang pung tara makharum taba matamda more ward number 2 da leipa BJP Manipur Pradesh ST Morcha ge Vice President J Khongsagi yumda sakhangdaba singna amamagi khudong saba loduna nongmai round ahum mari kapsinduna attack tawruki ba thokok adubu yaningda ba phongdok tunanga se J Khongsagi yum mamangda miyamna wakat mi phamduna khongjang chengchin khrai War on drugs ki saruga moina Ketrigau ge MLA Nahakwam Indrajit amadi SP Imphal is Jokesandra Hobijam gi midyang makhada ngarang numidang Narcotics Cell Imphal is amadi yada Ketrigau gi apun makhutpu amana Ketrigau gi area da curfew thugaiduna drug yon bamadi drug leiba lakpa myosingi mathakta drive chathakrai drive aduda Ketrigau da drug leiba lakpa drug user kaya combined team na phaba ngamki matungda sigumba phatraba thabak asi amukhana tawdana ba pautak pirba matungda masa gi yumgi myosingi ayab galoinena Rehabilitation Center singda drug user singadu sinakhi